lambi sembagi thabak shuba yawa tata driver ama sakhangdaba singna fazinduna thamkhibadagi ngasi fawba mari makong khangbangam leire hari Manipur Press Club ta pangthopa pawi mifam amada imung manungna phongdorokpada PA Chingnau Sang Chahi Kuntra apopa lekhidraba Mangtanglung Ukhrul District ki Farung Khuldagi miyoy asi lambi sembagi thabak yawbani hawkhriba March 3 da kholada leringaida sakhangdaba miyoy 3 laklaga pharaga pokibani March 5 da selgi demand toroki karamba kangbuna phabano haiba adusu karimata khangalakte tha ama helba fawba bhaki mari makhong tangdangba khangdana lari miyamna mateng pangmiduna mahapu thadok pirakna bahona biu haina phongdokhi Jadi organisasi sing program da kunja sing bu haire tra mateng pangbiwa mungkin ju tibung pe tire lo ji bosu tibung pangbi lagi aku request to jening budi pang raba inon pasi thamadi hengre adon press ki koi mateng na ma ye inon pasi tek tak kai na thatu biwa haire je press room de ju try bil to bi adon me am su ma ye hang je tek tak kai na phang na haire je ka hon na biwa haire je hang All India State Government Employee Confederation Manipur State Unit ki Anisuba Conference lamyan basangnen da pangthokre mifamaduda Manipur University ki Professor Narendra Deputy Labour Commissioner Itomba L Sotin Kumar amadi G Tomba Sarma Susarya ki employee khudimangna masagi thabakta pukchel sengna thabak tominaba manung mapalaina senja thamja leitaba loisang ohenana bahonaba employee khudimangna disaster management ki funda nomagi oiba torop dan tauna warep su lauke Conference aduna State Unit ki President oina M Joy Kumar State Secretary oina Elambam Giranibu khankre Jiri Uchathol leba CRPF ki Marifuga nithoi suba battalion na Jiribam ga thangnana leriba khulsing amadi Jirigi khunja singda sanaba khonaba gi potlam sing ising hamnaba tanki public urinal septic tank amadi solar lamp sing yanthokre Uchathol da pangthokiba tharom aduda Boro Bekragi SDC S Suranjay amasung CRPF ki CEO Henjang Wifi Susar Yaki Sangai Prauda leba Little Flower School Gate Mayada Lambigi Nakalda Street Lem ki pole amanba ani ahum taduna leriba asina school karapa mahiri sing amadi school van sing lakpada chauna khudong chadaba mayok na hale hari thakayagi mamangdagi mafam asida taduna lerakpadagi ngasi fawba mari leneba singna lokhatri atuba matamda mari leneba singna amanba pole sing asi lokhatuna mahiri singna thengnariba khudong chadaba si kohanbinaba mahiri sing amadi makoigi mama mapa sing amadi school van service toriba kangbuna apil tawrakli Kuntraga taruk shuba makeup thokpa numit thora mapungfa na pangthokna bahonabada mateng panglakiba lanai miyoy sing department nursing institute sing mahiroi oja sing RIMS ki blood bank amadi saru yakiba miyoy kudimapu M suna thagatpa phongdoli Red Seal Division ki miyeng makada kumanga suba Assam Rifles na sinduna kangpok pida leba poster ex serviceman rally pangthokre thormaduda 59th Mountain Brigade ki commandant brigadier Jitendra Ori kumanga suba Assam Rifles ki commandant Sanjay Kumar post commander HN Singasusarya ki fi tunaba machine amadi shelgi mateng sing war widow sing the PK rally ki sarugama oina medical camp amadi CSD counter hangduna khudong chaba fangan ki brigadier Jitendra na kunai amagi yafanaba amasung chakonabagi damak ex serviceman singi singthaningai oiba daitale civil administration ga khusam naraga ex serviceman ga khusam naraga thabak tawgadabani masagi khudong chadaba amadi kunai gi yafanabagi damak civil administration da chatpada chingnaroi dabani haike ngasi Desam Imphal East District ke Kangbo amana akampata leba Eastern Ideal High School ki phibam yang silubada awara pa kaya leramba thengnare hairi school ki awat pa oja sing thabirakna ba mari leinaba loisang da haijakrabasu miyeng changbidri furniture ki awat pa leibana mahiroi sing fampham leitre classroom ki leimai uful hobana mahiroi sing gi haksel da khudong thiningai oire amaromda Desam Kongbai Unit Council ki thongmi singna Muriba Junior High School phibam yang silba matam dasu government matam chana miyeng changbi dabagi khudam thengnaraki mai chalba school building manungda khudong thiningai oiba mongda mahiroi sing mahi tamlamba thengnaraki awara pa sing asi government na athu matamda miyeng changbi naba puning chingsili Gram Uday se Bharat Uday Abhiyan gi matangda awareness tawramama Khurai Nandabam lekai Gram Panchayat na sinduna Khurai Puthiba lekai da pangthokre Tharamadada Khurai Nandabam lekai Gram Panchayat ki Pradhan Y Chitra Upa Pradhan A Prameshwari SDAO Imphal East TS Yes ko susarya ki horticulture agriculture amadi social ngapigani
Social Welfare Department के official kaya laktuna department na piriba kana basingi matangda wangang Bisnupur district ki ngaikong Kulen Gram Panchayat ki oina Lomi Sinmi Singi Chakot Tharang ki oiba kana nainaba Kishan Sava ama ngaikong Kulen Ward number 8 ye community hall da pangtokre Tharamadu Pradhan Khunrakpam Chauba Upapradhan Khangemam Ingocha video Laisra Manikanta Susaruya ki tongan ba department singi official singna resource person oiduna government na paikaliba Chakot Tharang ki matangda pangangki Kaino Gram Panchayat na susinduna Gram Kishan Sava Thoram Kaino Thongkhong Community Hall da supang thoke Tharamadda Kaino Jila Parishad ke member L Sumati Pradhan W Homeshwar amadi ward member sing susarya ke department singi official kya na resource person oiduna wangang ke Iso Gram Panchayat na su Lomi singi mi pamama isok tapang thoke Tharamadda Lema Popom Jila Parishad member L Tunan Bilema Iso Gram Panchayat ke President Sangeeta Susaruya ke Irengbam Gram Panchayat, Sanjembam Gram Panchayat tasu Lomi Singi mi pangthoke. Panthoibi Sindam Sangren Jingfu Kaitel na Sinduna Anishiba Jingu Maichou Ningsing Tharom Jingfu Kaitel Wayang Kuman da pangthokre. Taramatuda Panthoibi Sindam Sangren ki President Dhananjay Meitei Kanglei Inat Yokat Lup Nambol ki President L Toman Susaruya ke. Pagwaktaw Ikai area gi oiba Nipko gi branch ma hangdokre Moirangthem Dineshpu President Moirangthem Krishnabuk Secretary General oina thawpuna naba khankhre KCMD Dr Helena Eye Care Center anina kusamnaduna nongmagi oiba mit layangmagi ke mama Ideal High School pangtokre ke maduda mioi chanirom layangki Horticulture and Soil Conservation na Integrated Development Horticulture Mission ki makada chaliba chahi inisini mga taruk ki khangalaba beneficiary chatruka mapanda wa sizinaraga sagadaba poly house amadi set house ki UV film amadi set net sing yanthokre khongam pataleba horticulture farm da pangthokba thoram aduda Thaitui lung panmeina ngasi yantholiba polam sing longmi sing na ningthina sizinnabiu maram chana sizinarabadi maram chana high tech poly house polam pithanabagi department na khangan balai haike ngasi ki thoramadu da mission ki officer in charge Hafizuddin Khan director Kailo Land Kibgen Susur Yake Manipur Sinba thungna jathariba 5-week thorum gi saruk ama oina ngasi Moirang Fire Substation na kumbi sutupung yangpa na English school da Mahu langpok thorok pada matau karam na ngak thokadagi fire station da karam na pau pigani haibagi matang da awareness pangthokre fire substation asigi officer in charge ke lengam na luchingduna tonga ba mahu langpok singdagi fire service ke kangbu latrangai da mai adu lakshingadagi amadi karam na mi kanbagi thabok pakhakadagi haibagi mawong utki World Heritage Day inisini taraturuka mari lena na ngasi Manipur State Archaeology na sinduna kangla manungda state ki thakta layekpa changdam nakre class 1 dagi 4 5 dagi 7 amadi class 8 dagi 10 fawba category ahum thongna changdam naki tonga ba school dagi lakpam heri singna changdam na ba adu da saruk yaki chahi asigi oina heritage of sports hab team da tharomasi pangthopani state archaeology ki superintendent ke dinamani na Manipur gi pari puri singna Thambiramba atangma mafam singasi ngasigi mirolda khangananabagi pandamda layekpa changdamnaba asi pangtokpani UNESCO Inglising chamapan marifu humdoida April 19 bu World Heritage Day haina lauthokibadagi chahi khudingi tharomasi pangtoktuna lakli ngasi fawbada World Heritage Site oina mafam lising amaga kuntra matoi khangatuna ngak senbagi thabak chathari haike kinungi oba khande kanon akoi ipai puna thambiram ba thani gi architecture khangde mon hundem ta ilamba koi inscribe stone khangde amane thum myam singche tik ta kaidana thamna masigi belu singche khangwa ana ayam sijabani world heritage list ta chaliche 1031 musure masija cultural habi jawi cultural jira khoi human being na maru ina magi chichina ba kuchim gi oiba adum myam cultural natural album sule akoi prakriti gi oina leijaba adum ba phajaba yam unique oiba adum myam sule adum tu koina heritage oina treat tawi
All Manipur Working Journalists Union Arm Juna Sindana Lalibu Megi Tang Amada Medigi Thorom Pangtokadori Thoromasida Jahigi General Body Meeting Mifam Supangtotuna Union Asigi Activity Report Putopagalona Fun Komnanaba Lottery Matang the Sukhanagani Hari Numidasida Jahigi Journalist Sports Mitki Manamatumsu Yentokani Haina Union General Secretary Jit Ningobana Kangalali Pawimatan Timber Break Amamo. Delta tutorials for CBSE, Kwakatel Airport Road opposite Oil Pump. Admission open. Foundation course class 9, 10 and 12 science starting from 1st April. Vacation course for Nabodaya and others for class 11 science from 4th April to 8/16. Time 10 am to 7 pm. For details, please visit Delta Tutorials, Kwakatel Airport Road opposite Oil Pump. Lengshin Birao, Sarma Opticals BT Road Imphalna. Special offer Pijawaga Loinana Hodok Chere, Lens Kaktumak Laigadaba scheme. Scheme Masi Pambi Basina, Isagi Mitkachana fiber lens Amalibigadabani Aduga, Adomgi Apamba Fremama, Free the Pijagani. Kudong Chabasi Lobiu, Nasimak Lenson Birau, Sarma Opticals, opposite Johnson School, BT Road Imphal. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sizinnabiu adungi awaba punamak koknabigi pambaini diabetic na naraba anabasing nasu sizinnaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laingba budi nadringai da saksal hobana hena fai. Delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Break metung da mukana taram usari. Madagi agriculture amadi horticulture products sing laiduna season nabana India gi tongan ba state sing dagi pusilakpa agricultural amadi horticultural gi season nariba mamal dagi hena hong na laiduna season nabi yagani haina All Manipur Entrepreneur Association gi president S Rishi Kumar na ngarang namidang Rims Road taleba Nauba restaurant ta pangthopa paumis ga unabada phongdokre. All Manipur Entrepreneur Association gi miyoi tarana saba business delegation Team Amana Namit Tarani Oba India Amadi Myanmar Marakta Leba Lalon Itiki Maramda Hena Faba Karimari Thambaya Bagi Haina Jet Luba Kongchet Aduga Marilena Mahana Makata na Haikibada March ki tang kuntrada Mandalay Region gi Chamber of Commerce ki members singaloina na pangthukiba joint meeting amada tonga ba sector singda punna thabak tawminna bagi wafam yana ki aina phungdoke Since one stock of Mutungadi, a Koji portion she Lavino buyers from including China, Jordan, Ivory, Thailand, Mandi, Myanmar, Maruana, China, Amadi, Thailand sectors in Anisna business dominant over Saruni, Aduga, India, partly Saruktori, Yari, Aduandaki, Lugis Polishla, Polishla, Podigidi, a exhibition to Silamatum Dogidi, Hena Potox and see Mande, Myanmar, Sangadonina, Moina, High Basin, a portion she. Neighboring Kugi, Southeast Asia countries to Su, Yon Wiki, Yam South Kovan Pangani. Kongcheda the Saruyakiba Dr. Asangbam Vivekanandana Tamuda Healthcare Training Institute Ama Hangabadi, Magi Miam Nasu, Hena Kudung Java Fangani Hana, Fundoke. Wangoi subdivision Gimanunda Tamlamba curfew, Nasipung Amadagi Numidawan Pumanga Fauba, Komtokre, Hayandagi Ayupung Mangadagi Numidawan Pumanga Fauba. Numit kudungi komtolagani adumapu miyoy mga natragana miyoy mga dagi hena an kani orapa yabagi mawongda punba jay nongmay kusukulay na jingba puduna chapadati atingba adumak laikigani hiramasiga mari lena na Imphal West ki district magistrate na order ama thokre
World Heritage Day ga mari lenana Moirangi akoibada leiba heritage mafamsing luna na thamnabagi pandamda INA complex amadi ibudo thangjing laikolda lamtu sengdokre Moirang Municipal Council ge sponsor makada pangthokiba lamtu sengba aduda Delizen Public School gi Mheri Singh Moirangi akoibada leiba NGO club organization singi volunteers sing saru yaki taru tananba Moirang ama ohelasi hakchang nada yek tana thamnasi haiba pauzal puba khongjat amasu chatke Councillor M. Romi Balana Swaz Bharat Mission ki makada heritage mafam amasung monument singbu luna na thamnabagi pandamda drive asi chathabani phongdoki Haukiba tang tara taruki midangda len yangna chukhiba nong aduda brazat tabadagi yum ama amang ata thokre hari amang ata thokraba yum adudi hawba marak kaisam lekai dagi kaisam rosikanta gi yumni brazataba aduda yumda thamba TV yauna polam kaya chakre hari Ngarang namidang pumapanom tabo matamda Churachandpur gi Salem Venki Jion Street taleba PK Sarmagi yumanakta bom pokai kre thado aduda asopan amata yaukide bom adu kanana karigidamakta pokai hankibano haiba chap chaba khangmangamdri ngasi pung taraga minute kuntrarom chap matamda singjamai thongam lekaida New S Club manakta leba junga kam jugeshwar kowa chahi marifuga marirom suraba Al amana yumdagi tokibdagi hanjilakre mahak wakal normal oidaba misakni foot manga inchi ani wangi kulay kuchuni masapai mahana tokiba matamda amubo machugi khongrau ama setki furit angoba ama west court kaloinana detke kanagobana mahapu thengna birabadi manaknapa police station da pau pibiu hairi Imphal West Police Commando na khoyathong pukri achoba mapaldagi ngarang namidang waram PLA RPF ke Sergeant Major ama fare hari Police Department ke PRO gi cherol amana fagalabam yu asigi maming Kurizam Bilas jahi nifugani thoi apokpa iboyama nagabapal kangjabi machildagini hairi Hauzik sanabagi pau Masigi sanabagi pau da Ahanba Chepu Trophy ngasidagi Chepu Yauren Khulgi ground da hokre team tara tarena saruk yagadaba trophy asigi hawdopagi thoramda DC Risiket Modap amadi Village Chief Jamkholep Khongsai su saruk yake ngasi ahoba match da Chepu Yauren amadi Mongkot Chepu sanaki April kuntarutagi kuntra fauba Bhutan da pangthokadriba anisuba International Students Games da chahi 18 makhagi football da India gi bhut sinduna saruk yaruna ba Sanaroi tara taru amasung official ahumgi ming Northeast Students Association na lauthokre team asi Bhutan gi damak April kulumdoida Imphal thadokani hairi Development Association na sinduna ngapigani Lifeam Kuno Youth Development Association na sinduna ani suba state level Konsam Achou Memorial Men and Women Regu Event Cash Prize sepak takraw championship me mangadagi mitong lampak Lifeam Kuno da pangtholagani hairi Lamanthang ta Living Arts Academy Manipuri Thang Tagi Kuntra Humdoi Rak Shubha Foundation de Thoram Changangai Uchekonda Leiba Anti Theatre ge Hongnem Sangda Pangtokre Thoramaduda Art and Culture ge Commissioner Kerata Kumar Ningthau Khongjam Tombiras amadi Nauremba Indramani Susarya ke Tharomgi Sarok ama oina Academy asigi Mehri Singna Sajen Kanglon amadi Thang ta otke April kuntra dagi Pune da pangthokadriba Men's Classic Cash Prize Bodybuilding National Championship da saru yaruna bagi trial selection ama April kulumdoida ambage office kuman lampakta pangtholagani hairi Yaripok Singada chathariba second state level 9 aside football tournament ki ngasi sanakiba ahanba quarter final match da UFC Angthana DYWAS sangai yumfambu goal taruk tareta thoikre anisuba quarter match da LFC Tulihal na TFC Tulihal bu goal nipal tareta thoikre Social Development Club Samuro Makhalekai na sinduna Khwai Lampak Sports Complex da team tara nithoi na group mari thong na khaidokuna tha asigi tang mari tara mari dagi chathariba tarahumdoi suba 9 aside Village Open Football Tournament ki ngasi sanakiba anba match da WFC Wangboina Lasal Lemapopom bu goal ani sinoda maithiba piki ani suba match ki sanakiba anba quarter final match da
YMC Kha Sanjemamna A Star Patsoibu goal Amasinoda Amadi Anisuba quarter final match ki sanakibada YUC Kha Sanjemamna YSWA Ulobu goal Anisinoda Maitiba Piduna semi final Jankre. Yaripok to Chatariba Nasal Trophy gi ngasi sanakiba ahanba match da Nongpok Sekmai Football Club na KFC Garok Maringbu goal Nepal Amada Amadi Anisuba match ki sanagadaba team YDFA Angtha Laktabadagi Lasal Football Club team Sina walkover Lokre. Makataba sanabagi pau boyaning thozamdagi phongbigani. Thagachari ngasigi sanabagi pauda University Football Mahigi lamda miyamna awangba thakda ikai khomnariba Manipur University Kanchipur gi Inter College Men's Football Tournament ki ngasi ahuba numit ki paumisingda pirakpa invitation gi matung ina nungthil pung taranithoi makhaidagi haugadaba opening match ngasi sanagadaba Manipur University Kanchipur gi team matam chana laktabadagi Dem College of Science da organizing committee na walk over pikre. Tournament asi Biramgon College Somungna Sinduna College asigi ground da team Taramarina group ani thongna khaidoktuna knock out basis da chatagani ngasi ahuba numita social activist El Modhu Biramgon College Somungi KI Sonjon DDO RK Manisana amadi Student Union gi Vice President TH Ibemu matam chana laklabasu ning match hanagadaba team Manipur University Kanchipur matam chana laktabadagi Dem College of Science da walk over pikibani Tungda lagi soidanaba amadi opening function da saruk yariba singi mai yenglaga team animna friendly match hanaki sathariba tournament asigi hayeng ahanba match da KP College Kangpopi amadi YK College Wangjinga sanagani anisuba match da Moirang College amadi KMA College Kakchinga sanagani Manipur da awangba thaki University ama oiba Manipur University na matam chana laktabasi laibak thibani football bu pamjaba ayengba babuk singna asungba thong asi matungda amu hana thondanaba organizing committee ki puning singsilakhi Veteran Cricket Model Club Singa Makhana Sam Khagempalibu Maitibe Piduna ahanba Tongbram Subol Memorial Veteran Cricket Tournament mai pakre Manipur Veteran Cricket Association Sinduna Langthapal Public Ground da team Nepal na group ani thokna khaidoktuna thasi ge tang 13 tagi chathariba ahanba Tongbram Subol Memorial Veteran Cricket Tournament ki ngasi chanakiba match sa Model Club Singa Makhana Sam Khagempalibu wicket ahumda maitiba pikre Sam Khagempali na toss ngamduna ahanba innings ki batting tobada over kuntarukta wicket loina turaga run samga humudra humdoi loki masigi pakhomda anisuba innings ki batting tawkiba Model Club Team A Singa Makhana over kumapal ga ball amada wicket tarekhak turaga apiba target adu yauduna match asi mai pakhibani ngasi sanakiba match asida Model Club Team A Singa Makhagi sanaroi Majiburna out oidana run marfudra humdoi loduna man of the match takre Hayeng ground asida DSU kwa kathel amadi KSC Nambulenga sanagani Lamlai Football FC Lamlai na sinduna club asigi playground da team Taranifal na group mari thokna khaidoktuna tha asigi tang 13 ki sathariba anisuba Lamlai Kendra Village West Men's Open 7-a-side football tournament ki ngasi sanakiba ahanba match da NSA Nongren amadi SPYC Saijang goal amamam chanaduna draw satkre NSA Nongren gi goal adu M Nauksana match ki nipuni suba minita sanki SPYC Saijang gi goal aduna Lalit na match ki nipumari suba minita sanki bani match asida SPYC Saijang gi sanarwai Lalita central referee na yellow card piduna warning tawki tournament asigi anisuba match ki sanakibada YDCL Pungdong Bamna CHYUC Salobu goal mari anida maithiba pikre YDCL Pungdong Bamgi mai papagi goal singadu telhaibana match ki kunthar taret suba amadi nipunipan suba minita goal ani sanki atopa goal ani aduna N Binu Kumar amadi ngochabina match ki kunmari suba amadi kunmanga suba minita chanduna match asi mai pakhibani maithi horaba CHYUC Salogi goal ani aduna S Maipak amadi Manisanana match ki kun suba amadi kunthra manga suba minita sanki Sathariba tournament asigi hayeng ahanba match da Neo Sanjenbam amadi BSU Kakchinga sanagani anisuba match da YPS Lamlai amadi ESU Telauga sanagani Volleyball SWYC Santipur NYBA Team A Team B Naurem ISYD CCL Haikruzam PBM Wangjing SUWC Irengbam YPC Bengun SYDA Mutumpibo ahanba cash prize State 11 mini boys volleyball tournament ki quarter final sankre
सोशल वेलफेयर यूथ क्लब सामुसंग शांतिपूर्ण सिंधुना क्लब असिगी ग्राउंड टीम 13 ग्रुप मरी थोकना खाइदोक्तुना था असिगी तांग 13 की चथरिबा अहानबा कैश प्राइज स्टेट 11 मिनी बॉयज वॉलीबॉल टूर्नामेंट की ngasi sanakhiba ahanba matchta SUWC इरेंगबमना YPC बेंगुनबु सेट ahum sino kunmanga tara taruk kunmanga tara nithoi kunmanga tara mapalda maithibe pikhi anisuba merski sanakibada YPC Bengulna NYBA Team B Naurembu set ahum ama kunmanga tara mapal kunmanga tara nipal kunmanga tara marida maithibe pikre ahum suba merski sanakibada PBM Wangjingna NYBA Team A Naurembu set ahum ama kunmathoi kunmanga kun amadi kunmanga tara tarukta maithiba pikhibani Marisuba Merski Sanakibada NYBA Team B Nauremna IGO Oinambu set ahum sino kunmanga kunithoi amadi kunmanga kunithoi da maithiba piduna quarter final sangkhre Thagachari boyai hauzik ngasi nomugi oiba engasai pau phongbigani ICAR Lamphel Party ki phangba pauda ngasi gi khwaidagi sakhiba degree Celsius kunipal dasmik ani khwaidagi ingba degree Celsius taratare dasmik ama nuksita yauba ising manil ki sang ayukta sada mapudara mathoi thilda sada mapal Ngasigi no chuki bagi sang ama dasmik to Langthabal konung sengwana bus state ki budget lupa crore ani habde haida art and culture ke commissioner ke Radha Kumar na phongdokre August kumanga fau manungda Manipur Population Commission semduna yellow mi singak senana bahona gadabani haina langjing da pangthokba yellow mi kanna ba myang mi mifamna warep lawpre amade Imphal More Lamigi mafam kaya da khudong thingai oiba phibam da leire mari lenaba singna yengshil haningba pamdi ISTV ne pizaba pau mata se sinjari meng ta video singwa mukana kurjari